Babina Hospital Nasinduna Ngasidagi Horaga Thasi Kunmapan Fauba Chathagadaba Free Health Camp Ama Imphaliski Khabai Soida Leba Hospital Asida Hodokrai Nongmada OPD Peasant Chahum Lying Navaki Pandam Thamliba Free Health Camp Asida General Medicine, General Surgery, Neuromedicine, Obstetrics Amasung Gynecology, Endocrinology amadi pediatrics ki anabasing laingli masiga loinana mathau taba hidak langthaksu lemna yenthokhibaga loinana medical investigation tawbadasu chada kungi discount su piri Hospital asigi medical superintendent Dr. Shyam Kumar Laisramna nauna linkhalakpa hospital asina laiba asigi ana layengi lamda kharada orabasu mateng pangnaba health care assistant bani hospital asi Manipur gi khwaidigi faba hospital singi manungda ama oiragani amadi lamda masida ano no ba layeng pathap sijanaduna kathokpa amaga loinana ana layeng chathanabagi pandam thamli haki Manipur manung sida hospital khwaidagi phabagi manungda ama woinaba lamdam sidaida anoba layeng pathap sinaraga yamna akhananaba layeng sida mayam sina punna yengaga kathokpaga loinana yengakanda duga akhoigi lam sidaida anaba singsu phahanba nadanab su honaba aduga mapa lamda chathokriba khoi paisa income mayam chakriba singsisu handalaga miyam sidaida khoina aphaba layeng pathap ama pinabani yamna akhanaba khoina sida sinariba khulai sing adagi hospital ke infrastructure manungda lairiba mayam se khoina khwaidagi phaba khwaidagi nowa khwaidagi chakhotpa ma oiraga mayam sida ana layeng sida achuba khongthang ama mo longna bahona bani mayam hana lauriba singki hospital mayam na lauribsida akhoi hopsan sisu achuba khongthang ama longna bahona bani